ꯑꯍꯨꯝꯗꯨ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯍꯦꯟꯔꯤꯅ "ꯑꯩ ꯃꯌꯥꯏꯅꯤꯀꯣ"꯫ ꯖꯣꯅꯤꯅ "ꯌꯥꯝ ꯀꯤꯈ꯭ꯔꯕꯩ ꯋꯥꯅꯤꯅꯦ"꯫ "ꯀꯤꯖꯗꯦ ꯀꯤꯖꯗꯦ, ꯑꯩꯈꯣꯏ ꯀꯤꯖꯗꯦꯀꯣ"꯫ ꯍꯦꯟꯔꯤ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯒ "ꯅꯤꯄꯥ, ꯉꯁꯤꯗꯤ ꯃꯩꯁꯤ ꯊꯥꯟꯁꯤꯕ"꯫ ꯖꯦꯝꯁꯅ "ꯀꯦꯟꯗꯜ ꯊꯥꯜꯂꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦꯁꯦ"꯫ ꯖꯣꯅꯤꯅ "ꯑꯩꯗꯤ ꯃꯤꯠꯀꯁꯦ ꯄꯨꯡꯇꯥꯡ ꯇꯥꯡꯉꯤꯕꯣ, ꯅꯣꯏ ꯃꯩꯁꯤꯗꯤꯕ"꯫ ꯃꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯇꯤꯟꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯔꯛꯏ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯐꯟ ꯆꯣꯡꯈꯠꯂꯤ, ꯑꯗꯨꯒ ꯖꯣꯅꯤꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯖꯣꯅꯤꯅ "ꯑꯣꯏꯃꯥ, ꯃꯤꯅꯥꯏꯁꯤꯗꯤ ꯀꯩꯅꯣꯅꯦ"꯫ ꯍꯦꯟꯔꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ "ꯅꯤꯄꯥ, ꯑꯃꯨꯛ ꯍꯧꯔꯦ, ꯑꯩ ꯉꯔꯥꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ"꯫ ꯖꯣꯅꯤꯅ "ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ, ꯁꯥ ꯅꯠꯇ꯭ꯔꯣ ꯃꯊꯛꯇ ꯈꯣꯠꯂꯤꯁꯦ"꯫ ꯖꯦꯝꯁꯅ ꯐꯠ ꯍꯥꯏꯔꯛꯏ "ꯃꯥꯅꯤ ꯀꯩꯅꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯂꯥꯡꯒꯅꯣ, ꯂꯥꯡꯉꯗꯤ ꯇꯧꯔꯛꯀꯅꯤ, ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ"꯫ ꯑꯃꯗꯨ ꯀꯥꯆꯤꯟꯗ ꯇꯨꯝꯕꯒ ꯃꯥꯅ ꯇꯨꯝꯃꯤꯕ ꯐꯛꯂꯥꯡ ꯃꯄꯥꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯛꯂꯝꯃꯤ꯫ ꯖꯣꯅꯤꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ "ꯑꯣꯏꯃꯥ, ꯀꯩꯅꯣ ꯁꯤꯗꯤ"꯫ ꯍꯦꯟꯔꯤꯅ ꯖꯣꯅꯤꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯜꯂꯤ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯤꯅ ꯅꯣꯛꯄ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯖꯣꯅꯤꯗꯤ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯀꯣꯛꯇꯨꯗ ꯂꯧꯁꯤꯟꯗꯈꯩ ꯍꯥꯏꯔꯛꯏ "ꯚꯥꯏ, ꯁꯥ ꯀꯞꯄ ꯃꯥꯜꯂꯤꯅꯦ"꯫ ꯇꯟꯖꯥꯗꯨꯗ ꯀꯦꯟꯗꯜꯗꯨ ꯇꯨꯝꯈꯤꯕꯗꯒꯤ ꯐꯠ ꯃꯨꯠꯈꯤ꯫ ꯑꯗꯨꯗꯩ ꯍꯦꯟꯔꯤꯗꯨ ꯀꯞꯄꯒ ꯂꯥꯎꯕꯒꯅ ꯂꯣꯏꯔꯦ꯫ "ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ, ꯑꯩ ꯉꯝꯃꯔꯣꯏ, ꯑꯩ ꯌꯨꯝ ꯆꯠꯀꯦ, ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ"꯫ ꯖꯣꯅꯤꯗꯨ ꯅꯣꯛꯂꯒ "ꯁ꯭ꯌꯥ, ꯏꯕꯣ, ꯅꯪꯒꯤ ꯀꯗꯔꯗꯣ ꯍꯧꯔꯕ, ꯁꯛꯇꯥꯊꯤ"꯫ ꯍꯦꯟꯔꯤ ꯀꯞꯄꯒ "ꯍꯩ ꯁꯣꯅꯣ, ꯀꯗꯔ ꯅꯠꯇꯦ, ꯚꯨꯠꯅꯦ ꯚꯨꯠ, ꯃꯣꯏꯒꯤꯁꯦ ꯚꯨꯠ ꯌꯥꯝ ꯇꯝꯅꯕꯅꯦ, ꯉꯔꯥꯡꯁꯨ"꯫ ꯖꯣꯅꯤꯗꯨ ꯊꯥꯖꯕꯗꯤ ꯂꯥꯏꯔꯗꯅ ꯂꯛꯅꯔꯛꯏ꯫ "ꯅꯪ ꯅꯥꯀꯟꯗ ꯑꯃ ꯂꯩꯔꯦ, ꯂꯩꯔꯦ ꯇꯨ"꯫ ꯍꯦꯟꯔꯤ ꯍꯦꯟꯅ ꯀꯞꯄꯒ ꯂꯧꯔꯛꯏ꯫ ꯃꯤꯠꯈꯨꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ, ꯏꯕꯨꯡꯉꯣ"꯫ ꯖꯦꯝꯁꯅ "ꯏꯃꯥ, ꯃꯩ ꯃꯨꯠꯈꯤꯕꯩꯅꯦ"꯫ "ꯍꯩꯃꯥ ꯍꯩꯃꯥ, ꯑꯩꯗꯤ ꯀꯦꯔꯣꯁꯤꯟꯗꯣ ꯈꯔ ꯂꯧꯒꯦ ꯇꯧꯔꯒ ꯀꯥꯎꯔꯦꯗꯅ, ꯀꯦꯟꯗꯜꯁꯨ ꯃꯇꯦꯛ ꯑꯃꯠꯇ ꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯗꯨꯀꯥꯟꯗ ꯊꯣꯛꯎꯁꯦ, ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯁꯅꯣ"꯫ "ꯍꯣꯏ ꯏꯃꯥ, ꯅꯤꯄꯥ, ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯃꯨꯀꯣ"꯫ ꯍꯦꯟꯔꯤꯗꯨ ꯄꯥꯈꯠꯅ "ꯉꯝꯃꯣꯏ ꯚꯥꯏ, ꯀꯃꯥꯏ ꯑꯩꯈꯣꯏꯅꯤꯗꯪ ꯂꯩꯍꯧꯗꯣꯏꯅꯣ, ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ"꯫ ꯃꯤꯠꯈꯨꯅ "ꯂꯩꯔꯝꯃꯨ ꯂꯩꯔꯝꯃꯨ ꯏꯕꯨꯡꯉꯣ, ꯀꯨꯏꯔꯣꯏꯌꯦ, ꯅꯛꯏ ꯁꯤꯗꯅꯦ"꯫ ꯖꯣꯅꯤꯅ "ꯍꯩ ꯅꯤꯄꯥ, ꯑꯃꯗꯣ ꯑꯝꯇ ꯌꯥꯎꯔꯛꯑꯣ"꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯛꯏ, ꯃꯃꯥ ꯂꯩ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ, ꯑꯗꯨꯒ "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯚꯥꯏ, ꯑꯩꯈꯣꯏ ꯄꯨꯁꯨ ꯂꯥꯛꯑꯅꯤ, ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯋꯥꯔꯤ ꯈꯔ ꯁꯥꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤꯕꯅꯦ"꯫ ꯍꯦꯟꯔꯤꯗꯨ ꯀꯤꯅ "ꯊꯨꯅ ꯂꯥꯛꯎꯀꯣ ꯅꯤꯄꯥ"꯫ "ꯍꯣꯏ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯔꯤꯗꯤ ꯐꯣꯟ ꯄꯥꯏꯖꯩ ꯍꯥꯏꯕꯩ ꯋꯥꯇꯅꯤ, ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯗꯅ ꯂꯩ꯫ ꯖꯣꯅꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯑꯒ "ꯅꯤꯄꯥ, ꯅꯤꯄꯥ, ꯀꯩꯗꯧꯔꯒꯦ, ꯅꯪ ꯁꯨꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯏꯕꯣ ꯅꯪ"꯫ ꯍꯦꯟꯔꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ "ꯃꯩꯁꯦ ꯃꯨꯠꯈꯤꯗꯣꯔꯦ, ꯀꯦꯟꯗꯜꯁꯦ ꯇꯨꯝꯗꯧꯔꯦꯃꯤ"꯫ ꯖꯣꯅꯤꯗꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯍꯦꯟꯔꯤꯒꯤ ꯃꯑꯣꯡꯗꯨ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯈꯪꯗꯦ, ꯊꯣꯛ ꯍꯥꯏꯔꯛꯏ "ꯐꯔꯦꯗꯥ, ꯃꯔꯥꯏꯅ ꯕꯨꯠ ꯊꯣꯛꯆꯔꯛꯑꯅꯤ"꯫ ꯃꯩꯗꯨ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕꯗꯒꯤ ꯍꯦꯟꯔꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ, ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯄꯥ, ꯃꯩ ꯊꯥꯜꯂꯣ, ꯃꯩ ꯊꯥꯜꯂꯣ"꯫ ꯖꯣꯅꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯀꯥꯞꯄꯒ "ꯅꯄꯥ ꯇꯧꯔꯕꯣ ꯅꯪꯕꯣ, ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯒ ꯆꯠꯇꯧꯔꯕꯣ, ꯚꯨꯠꯇꯩ ꯅꯪꯅ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯑꯦ ꯑꯩ"꯫ ꯂꯥꯏꯠꯇꯨ ꯍꯦꯟꯔꯤꯒꯤ ꯃꯃꯤꯠꯇꯅꯤ ꯀꯥꯞꯄꯒ ꯊꯝꯃꯤꯕꯗꯨ, ꯑꯗꯨꯗꯇ ꯈꯔ ꯐꯩ꯫ ꯍꯦꯟꯔꯤ ꯃꯥꯅ ꯕꯨꯠ ꯊꯣꯛꯏ, ꯁꯤ ꯇꯧꯏ ꯍꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯇꯥꯎꯗ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯃꯊꯨꯟꯗꯐꯥꯎ ꯍꯥꯞꯇꯦ꯫ ꯅꯣꯡꯃꯇ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯡꯗꯕ ꯍꯦꯟꯔꯤꯅꯤ, ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯅ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯃꯋꯥ ꯂꯧꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯤꯗꯤ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯦ꯫ ꯀꯩꯀꯩ ꯃꯈꯣꯜ ꯇꯥꯔꯒ ꯃꯥꯗꯤ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯔꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯂꯛꯅꯗꯅ ꯁꯥꯅꯔꯤ꯫ "ꯑꯩꯈꯣꯏꯅꯤꯅ ꯁꯨꯃꯥꯏꯅꯒ ꯂꯩꯔꯤꯉꯩꯗ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯐꯟꯒ ꯆꯣꯡꯁꯤꯜꯂꯛꯑꯕ, ꯑꯁ ꯂꯣꯏꯅꯤꯀꯣ"꯫ ꯍꯦꯟꯔꯤꯗꯨ ꯏ ꯀꯥꯔꯦ, ꯃꯈꯣꯡꯗꯨꯅ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯔꯛꯏ꯫ "ꯃꯤꯅꯥꯏ ꯂꯥꯕ, ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ"꯫ ꯖꯣꯅꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯤꯛꯏꯗꯨꯒ ꯗꯞ ꯇꯧꯔꯛꯏ꯫ "ꯑꯩ ꯆꯠꯈ꯭ꯔꯣꯔꯥ, ꯍꯥ, ꯌꯥꯝ ꯍꯧꯖꯅꯨꯀꯣ"꯫ ꯍꯦꯟꯔꯤꯗꯨ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯂꯒ "ꯑꯃꯨꯛꯇꯗꯤ ꯅꯪ" ꯍꯥꯏꯅ ꯁꯤꯡꯈ꯭ꯔꯦ꯫ ꯃꯥꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯧꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯚꯥꯏ"꯫ ꯖꯣꯅꯤ ꯐꯣꯟꯗꯨ ꯃꯦꯠꯅ ꯃꯦꯠꯅ "ꯀꯩꯅꯣ"꯫ ꯍꯦꯟꯔꯤ ꯀꯗꯥꯏꯗꯩ ꯀꯇꯥ ꯀꯣꯇꯤ ꯑꯔꯩꯈꯩ ꯃꯥꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯄꯨꯛ ꯊꯜꯂꯦꯗꯨ ꯑꯃꯨꯛ ꯇꯧꯔꯦꯗꯣ꯫ "ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯅꯤꯄꯥ, ꯃꯣꯏ ꯏꯃꯨꯡꯁꯦ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯩ
ꯅꯤꯡꯊꯧꯒꯤ ꯃꯍꯩ ꯄꯥꯏꯕ ꯃꯤꯅꯦ ꯃꯣꯏ ꯄꯨꯄꯨꯁꯦ ꯀꯩ ꯂꯥꯏꯒꯤ ꯁꯣꯟꯕꯒ ꯌꯥꯝ ꯍꯩꯗ꯭ꯔꯥ ꯖꯣꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯌꯥꯝ ꯃꯨꯟꯅ ꯇꯥꯏ ꯑꯃꯗꯨꯁꯨ ꯃꯈꯨꯠ ꯍꯣ ꯃꯁꯥ ꯍꯣ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯄꯋꯥꯔ ꯄꯥꯏꯕꯅꯦꯕ ꯃꯣꯏ ꯃꯄꯨꯁꯦ ꯈꯪꯉꯕ ꯃꯥꯅꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯑꯋꯣꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯖꯃꯦꯁꯇꯤ 이보 ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯍꯦ ꯃꯣꯏ ꯃꯄꯨꯁꯦ ꯑꯍꯤꯡ ꯃꯣꯏꯒꯤ ꯃꯅꯤꯡꯗ ꯊꯣꯛꯑꯒꯅꯦ ꯄꯋꯥꯔ ꯁꯨꯡꯕꯅꯤ ꯑꯗꯨꯗꯒ ꯑꯩꯈꯣꯏꯅ ꯂꯣꯠꯅꯒ ꯊꯣꯛꯑꯒ ꯄꯋꯥꯔꯗꯣ ꯂꯧꯍꯧꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯕ ꯕꯨꯠꯀꯁꯦ ꯀꯧꯔꯒ ꯅꯪꯅ ꯄꯥꯈꯣꯜꯒꯁꯦ ꯁꯤꯗꯣꯏꯅꯦ ꯍꯩ ꯅꯪ ꯁꯤꯗ ꯂꯥꯛꯎ ꯑꯆꯥꯄꯣꯠ ꯄꯤꯌꯨ ꯌꯨ ꯊꯣꯛꯍꯜꯂꯨ ꯀꯥꯏꯅ ꯇꯧꯗꯣꯏꯅꯤ ꯑꯦ ꯑꯁꯦꯡꯕ꯭ꯔꯣ ꯚꯥꯏ ꯕꯨꯠꯇꯤ ꯑꯩ ꯌꯥꯝ ꯀꯤꯀꯣ ꯅꯪꯅ ꯑꯀꯤꯕ ꯕꯨꯠ ꯀꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯣꯃꯥ ꯃꯥꯟꯕꯤ ꯕꯂꯥ ꯃꯥꯟꯕꯤ ꯕꯨꯠ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯗꯣꯏꯕ ꯈꯪꯉꯕ ꯑꯗꯣ ꯀꯃꯥꯏꯅ ꯄꯋꯥꯔꯁꯦ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯅꯣꯕ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯍꯤꯡꯗꯅꯦ ꯃꯣꯏ ꯃꯄꯨꯅ ꯄꯋꯥꯔ ꯁꯥꯟꯅꯔꯤꯉꯩ ꯂꯧꯗꯧꯅꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯖꯦꯝꯁ ꯍꯥꯏꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯦ ꯃꯥ ꯃꯇꯣꯝꯇ ꯄꯥꯏꯅꯤꯡꯗꯅ ꯖꯣꯅꯤꯁꯨ ꯊꯣꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯗꯤ ꯂꯧꯗꯒꯩ ꯀꯩꯗꯧ ꯂꯩꯔꯤꯕ ꯍꯦꯟꯔꯤꯗꯨ ꯃꯆꯤꯟꯒꯗꯨ ꯄꯩꯔꯒ ꯍꯩ ꯑꯄꯪꯕ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤꯅꯦ ꯑꯩꯅ ꯄꯋꯥꯔꯗꯨ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯅꯤ ꯇꯧꯕꯅꯦ ꯄꯋꯥꯔꯗꯨ パイꯔꯗꯤ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯉꯔꯣꯏ ꯀꯣꯔꯤꯌꯥꯗ ꯖꯄꯥꯟꯗ ꯀꯩꯗ ꯀꯣꯏꯅꯤꯡꯉꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯂꯧꯗꯕꯅꯤ ꯖꯣꯅꯤꯗꯨ ꯀꯔꯤꯕꯨ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯃꯇꯣꯝꯇ ꯃꯣꯃꯣꯟꯀ ꯅꯣꯛꯏ ꯑꯗꯨꯒ ꯕꯥ ꯑꯩꯗꯤ ꯅꯩ ꯌꯥꯔꯦꯗꯅ ꯑꯗꯨ ꯖꯃꯦꯁꯇꯤ ꯄꯋꯥꯔ ꯄꯥꯏꯕꯁꯨ ꯎꯗꯦꯅ ꯖꯦꯝꯁꯀꯤ ꯋꯥꯕꯨ ꯆꯝꯐꯨꯠꯁꯤꯗ ꯀꯥꯏꯗꯩ ꯃꯥꯅꯒ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯅꯪꯅ ꯈꯪꯉꯤꯗꯨ ꯃꯉꯥꯏ ꯃꯥ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯩꯅꯤ ꯃꯥꯗꯤ ꯁꯤꯕꯁꯨ ꯅꯥꯏꯔꯔꯣꯏ ꯑꯣꯃꯣꯔꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯊꯥꯡꯅ ꯊꯤꯜꯂꯣ ꯃꯥ ꯍꯤꯡꯉꯛꯀꯅꯤ ꯖꯣꯅꯤꯅ ꯍꯣꯏꯕ ꯑꯗꯣ ꯃꯣꯏ ꯃꯄꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯦꯟꯔꯤꯅ ꯃꯤ ꯆꯍꯤ 1,000 ꯍꯦꯜꯂꯕꯅꯦ ꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏꯒꯤ ꯃꯅꯤꯡꯗ ꯀꯨꯞꯄꯒ ꯊꯝꯃꯤꯕꯗꯣ ꯊꯨꯝꯃꯨꯛꯇꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯌꯥꯎꯕꯅꯦ ꯑꯗꯨꯕꯨ ꯎꯔꯕ ꯏꯕꯣ ꯅꯪ ꯄꯨꯟꯁꯤ ꯁꯥꯡꯂꯗꯣꯏꯅꯤ ꯑꯩꯁꯨ ꯃꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯌꯦꯡꯉꯤꯅꯦ ओहो जेम्स हाइसिदी याम थी फत्तब मी ओइ लेरमेदना मोइना अखोइदा हाइबदा मोइ मांगजदौसु लेतेने हेनरी मचिन गदु फैने नोकलगा याम फत्तबने मोइ ममाकादो अफबा सारिने अखोइदगा ngana tumu adum हाइद्रो जोनीना फट खुमलाए होइने चुमिने मोइ ममाना ngana tumu हाइदुदी अखोइने पावरगा फंखिनी खनबैनिने हेनरी तो जात की वरी कया अमा पंक्तम तमी अमदुदी बापना आ यौख्रे दोलान सागतना लेख्रे मखोइना असुमना लेरिङै थोंदुदा गम थिलई हेनरी मसादु कीबनदि लोइरबने अदुबु मतिन्दु कुटलाउना योटलगा निपा जोनीना कना ओइरजानो पाइ खंगदे हुरानबु ओइरमनी मोइगी पावर पाइ खंगबो मिदी हुरानबा लापने मोइगी इमुंगी थुमुक्कादो हुरानदोइगी मोई खोंजेंदु तारगा हेना थोंदु थिलई हेनरी मसादु कैनोम तौरे निपा अमता कनानो येंगो जोनीदु खंगलाउ लौरामी कनानो हा करी जागे तोइनो थिलंबदु चप लेपख्रे माना लाउबदगी जोनीदु नोकलगा कीदी कीबजानिने ऐसे हंदक्ति बुत खरा फारगा पारा तंबिरसिरा खल्लिने ऐसे हंदक्ति यामन कन्ना थोंदु टेकना मकै कौरअमी अनीदु पाखटना कोनसिनै जोनीना कैनो बाय सिदि हेनरी कीरिदु करिमता उथोकते नोकलगा हुरान बलाई ओइरमनी जोनीना फासिरा मोइगिसा मी उसित्रिने थोंगा खौखाइदना तिनगदु मखोल मयामना खांगलाक ngамलक्त्रे मतौदुदा हेनरी मसादु पाखलबनी अदुबु मान कई मयाम अमा हाइजिलगा जोनीबु नमदना मपान थोखलई माना तुंगदा तमना इनरई मोइना मपानदुदा थोरकपददी कनामता लेरमद्रे जोनीना चिन क्रमालिने कनामता लेतेने निपा मोइना ngangnariङै सट तौरगा angauba setpa ama thongalदगी लुमलुमदना चेप्था यिङिदु उरे जोनीना हाय लाएतु लुमगा लेरे हेनरीसु कदाइनो हाइना यामुन्ना यिङि उरे लाइवा मकोक मरु इफा फावा angauba setpa ama lumlumdana changaiबदु तसेंगनबदु बुत नति हाइना खनख्रे मरमदि बुत ओइरबदि अदुमाइना चेप्था दना हुरान बदौना चंगा ओइ हाइबु खंगे
Kanano sina mo huran balai jalane Henry pakhatna nati nipa asibu Johnny na machindu fatme lai langanu haina angobu setpa adu manungda changlakle aduga mangol juri tafam aduda lepaga cheptha yengli ani dusu paktharaga sitlaga lumaga changsilai machindasu asumna murum soli hai ngasidi mi lakna ge tawrisiti yaroi duri he Johnny mana hairidu kana lege haina amuksu yengi tungda kana su leivu ude angobu setpaduna ngayakla tapna gi tawbani mi bu leitine nanghaude Henry ga Johnny ga aniduna fat chongsillaga nammi huran faredana aikhoidi ngasaidai but oivoiningine noi party ataidi ha amadusu dhap tawrakpaduda kina khumlai aikoi party ti sorokta tamna howe Johnny ngangi vadu gyan tadana sia soroktaga hai sarine ngasidi karomda cheni nang angoba setlivadu nupini aduna thado aipa thado noi ki thawai hinglapadi Henry ngangi mayamdu taraga namsilaga thamibadu haifet onsilaga yengi oiramliba fibamdu uvada lawai satkre oima asi hairamlaga laimaida lekthakre Johnny Henry gi matawduda pakhatna nipa kaidorage nipa amadudi nanthoknava kanna honari he ai huran banate ai butne Johnny du ikarakle magi maruki fibamduda maya chiklaga but kangasi savana sani khangdrige pullaga fugai ge sala ani du fanakui namuk nei masak mauga amata unav nate aduna su Johnny du pangal thokpani angobu setpi du namdana nanthoga chenkre Johnny na sia matung du huran balawa khangmi dana atai chu leram kini khangoi ranoi Johnny du pakhatna magi marupu hodoi pai tabro che mitpango kaidroge Henry du gyandi lakle haibabu mamituna makhutu kanna khumjilaga lei se mitpango kaidroge ai leri sidi kasu tawroi tanjana sadribasu yum mathaktuda makhong yamna kanna thillaga chelai Henry Johnny da fat konsili nipa ngasi koini sibutare Johnny du saunu laurei kanano nakhongdu thangna ka uraha mana adumna haibdu dei yumthak paktharaga but ani ahumdu amuk yengai Johnny du madu uvada mana tongiba sandal du lauthoga thomai sala mi usitawa khangbranoi mana adumna thomwade noksilaga pandi haifki mawongda karemnaraga noktuna yum mathaklomda chingkhatkhi Johnny na kari jagena khatlido khuran sa mi kharagi khonjelda khumla ami thabal chongine na thawro Johnny di tasengna atamna saukhre putki wakhalga amatta makokta sauwa henmandana changde masi chatrima lene jani ne moi swagi mi singsa mi gi thaktaga thabalga chongnai ne Henry Johnny da kanna kolaga machinda langano haina ingit tawi Johnny takna kaidoroge huran ba muk changabo thonga lomda Henry na makutu thilli tombi changakpudu urai tombi du ani du gi mawong du da kire haiba khangi hathu changai Henry chensilaga pupu sida tombi du moina khara hairakpada mane hena khangkhre ani du tumina leyu haina ingit tawramaga thamnamle aduga machinda kari no laison khara solaga mana maninglomda hoiraga pukhi makoldu sayendu mangaire adu uvada Henry dikidana tumina lei Johnny na kainu mana hoiraga purisibo nganu wera jala nipa tombi du la aga ibungo noi ani lao sida mai tiksi Henry na pupu maningdaro saida dum ti ase tombi noklaga lao aswaida oina tiksi swaida di nungaitre Johnny di khuningnaga hallaga ingit tawi Henry su lona kai no panghaida haijili ahumdu maiti agalai tombi na ganja semaga thai Johnny na pupu mawong duda tombi na si chinge haibro se thao yam henjinadi thauranu ani du munamuna dana ganja du chingi Henry na kanna chingdingai tungdagi kak halai Henry na ngai kuwa nisapan bahudore amuk pirakeme si hairaga mana chingaga onthok tu na pi
ꯂꯩꯔꯝꯃꯤꯕ ꯐꯤꯚꯝꯗꯨ ꯃꯔꯨ ꯏꯀꯣꯛ-ꯀꯣꯛꯑꯒ ꯃꯅꯞꯀꯗꯨ ꯃꯆꯤꯟ ꯍꯦꯛ ꯌꯧꯈꯩ ꯆꯣꯔꯒ ꯐꯨꯔꯤꯠꯀ ꯂꯤꯠꯇꯦ ꯃꯨꯁꯤꯟ ꯃꯨꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯒꯟꯖꯥꯒꯤ ꯅꯤꯁꯥꯗꯨ ꯄꯥꯟꯕ ꯍꯧꯔꯛꯄꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯗꯨ ꯑꯃꯠꯇ ꯎꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯣꯏꯕ ꯑꯩ ꯁꯤꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯁꯤꯔꯦ ꯑꯃꯨꯛ ꯆꯦꯟꯕꯗꯨꯗ ꯎꯞꯄꯒ ꯇꯥꯏ ꯃꯃꯥꯏ ꯍꯪꯒꯠꯂꯛꯄꯗ ꯃꯉꯛꯀꯗꯨ ꯂꯦꯛꯊꯔꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯥ ꯑꯩꯁꯨ ꯈꯤꯇ ꯊꯛꯀꯦ ꯍꯦꯟꯔꯤ ꯈꯔ ꯉꯥꯎꯕ ꯒꯟꯖꯥꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯎꯞꯁꯤꯜꯂꯒ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯑꯩ ꯌꯨꯝ ꯊꯤꯜꯂꯣ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯇꯨꯡꯗꯒꯤ ꯇꯞꯅ ꯁꯥꯒꯟꯗꯨ ꯄꯥꯏꯔꯛꯏ ꯍꯦꯟꯔꯤꯅ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ ꯖꯦꯝꯁꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦꯁꯦ ꯍꯧꯒꯠꯂꯣ ꯑꯩꯅꯦ ꯍꯦꯟꯔꯤꯗꯨ ꯀꯞꯄꯒ ꯑꯩ ꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ ꯑꯩ ꯆꯠꯂꯒꯦ ꯖꯣꯅꯤꯅ ꯌꯥꯔꯦ ꯏꯕꯣ ꯊꯨꯠ ꯂꯥꯎꯕꯤ ꯒꯟꯖꯥꯒꯤ ꯅꯤꯁꯥꯒꯁꯨ ꯁꯥꯟꯅꯔꯤꯌꯦ ꯄꯛꯇ꯭ꯔꯦꯀꯣ ꯈꯔꯨꯡ ꯇꯔꯥ ꯊꯛꯑꯐꯥꯎ ꯉꯥꯎꯗꯕ ꯅꯪꯅ ꯂꯥꯛꯑꯣ ꯄꯤꯒꯦ ꯑꯇꯤꯡꯕ ꯌꯥꯎꯈꯤꯕꯅꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯍꯦꯟꯔꯤꯗꯨ ꯀꯞꯄꯗ ꯂꯣꯏꯔꯦ ꯑꯃꯨꯛꯁꯨ ꯇꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯤꯠꯈꯨꯅ ꯁꯦ ꯏꯃꯥ ꯃꯩ ꯑꯣꯛꯊꯣꯛꯄꯤꯒꯦꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯟꯔꯤꯕꯨ ꯊꯦꯝꯅꯧꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯨꯝꯅꯕ ꯇꯧꯍꯜꯂꯤ ꯐꯣꯟꯗ ꯂꯩꯃ ꯅꯣꯛꯂꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝꯅ ꯇꯤꯈꯦꯠ ꯂꯥꯏꯀꯦꯠꯄꯅꯦ ꯑꯗꯣ ꯖꯣꯅꯤꯅ ꯀꯥꯏꯗꯩꯅꯣ ꯃꯃꯥ ꯂꯣꯏꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯎꯅꯥ ꯂꯦꯡꯕ ꯐꯥꯎ ꯀꯤꯔꯦ ꯂꯩꯃꯅ ꯑꯗꯣ ꯅꯣꯏꯇ ꯌꯥꯏ ꯄꯥꯏꯍꯜꯂꯛꯀꯦꯁꯦ ꯍꯦꯟꯔꯤꯅ ꯉꯝꯃꯔꯣꯏ ꯑꯃꯨꯛ ꯉꯥꯡꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅ꯭ꯌꯨꯇꯟꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯍꯦꯟꯔꯤꯅ ꯍꯥꯎ ꯇꯌꯥꯏ ꯅ꯭ꯌꯨꯇꯟꯅ ꯅꯪꯅ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯍꯥ ꯍꯣꯁꯇꯦꯜꯗꯨꯗ ꯑꯗꯨ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯤꯗꯨꯕꯨ ꯀꯩꯅꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯇꯣꯛꯊꯣꯛꯑꯣ ꯍꯦꯟꯔꯤꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯁꯨ ꯂꯩꯕꯗꯨꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯌꯥꯏ ꯍꯌꯦꯡ ꯆꯠꯂꯅꯤꯌꯦ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯂꯩꯃꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯥꯔꯦꯁꯦ ꯃꯁꯤꯗꯤ ꯃꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯂꯩꯔꯤꯅꯤ ꯑꯃꯨꯛ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯦ ꯊꯣꯏꯕ ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯊꯔꯅꯨꯀꯣ ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯏꯃꯥ ꯊꯝꯃꯒꯦ ꯐꯣꯟꯗꯨ ꯍꯦꯟꯔꯤꯅ ꯐꯠ ꯀꯛꯊꯠꯂꯤ ꯖꯦꯝꯁꯁꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯃꯋꯥ ꯂꯧꯔꯨꯅꯨꯍꯦ ꯅꯩꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯥꯡꯗꯅ ꯀꯔꯝ ꯀꯥꯟ ꯂꯥꯡꯗꯣꯏꯅꯣ ꯍꯥ ꯍꯦꯟꯔꯤꯅ ꯑꯗꯨꯅꯦ ꯃꯋꯥ ꯂꯧꯗꯦꯍꯦ ꯍꯣꯏꯗ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯇꯨꯝꯂꯝꯃꯤ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯇꯨꯝꯕ ꯌꯥꯗꯦ ꯃꯃꯤꯠꯇꯨ ꯄꯥꯡꯂꯒ ꯀꯣꯏꯑꯣꯠꯇ ꯑꯣꯠꯇꯅ ꯂꯩ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯇꯟꯖꯥꯗꯨꯗ ꯖꯣꯅꯤꯗꯨ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯦꯟꯔꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈ꯭ꯔꯦ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯀꯩꯅꯣ ꯃꯁꯤꯕꯣ ꯃꯃꯪꯂ ꯅꯠꯇ꯭ꯔꯒ ꯕꯨꯠꯀ ꯆꯪꯒꯖꯥꯠꯂꯅꯦ ꯖꯣꯅꯤꯗꯨ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ ꯍꯦꯟꯔꯤꯗꯤ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯕ ꯁꯥꯏ ꯖꯣꯅꯤ ꯑꯅꯤꯗꯨꯗ ꯌꯦꯡꯉꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡ 12 ꯍꯦꯜꯂꯦ 12 ꯇꯥꯗꯣꯔꯤꯅꯦ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯃꯣꯏ ꯑꯃꯠꯇ ꯍꯧꯕ ꯌꯥꯗꯦ ꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯦ ꯃꯈꯣꯡꯒꯗꯨ ꯈꯨꯅꯤꯡ ꯀꯥꯡꯂꯒꯅꯤ ꯍꯦꯟꯔꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯃꯆꯤꯟꯗꯨ ꯈꯨꯝꯃꯒ ꯅꯣꯛꯏ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯥ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯪ ꯂꯥꯏꯅ ꯋꯥꯔꯛꯍꯟꯕ ꯇꯥꯕꯅꯤ ꯁꯥꯂꯥ ꯖꯣꯅꯤꯗꯨ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯑꯃꯨꯛꯁꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯨꯞꯄꯒ ꯊꯝꯃꯤꯕ ꯊꯨꯝꯃꯨꯛꯇꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯅꯕꯨꯛ ꯐꯠꯇꯕ ꯖꯦꯝꯁ ꯈꯪꯉꯣꯏꯗ꯭ꯔꯥ ꯅꯪ ꯑꯩꯅ ꯄꯋꯥꯔ ꯍꯦꯛ ꯄꯥꯏꯕꯒ ꯇꯧꯕꯗꯤ ꯌꯦꯡꯉꯣꯕ ꯖꯣꯅꯤꯗꯨ ꯊꯨꯝꯃꯨꯛꯇꯨ ꯐꯠ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒꯗꯤ ꯑꯉꯧꯕ ꯃꯃꯤ ꯑꯃ ꯐꯠ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯃꯥ ꯏꯃꯣꯏꯅꯨꯅꯤ ꯃꯥ ꯇꯁꯦꯡꯅ ꯄꯟꯈꯩ ꯂꯩꯇꯅ ꯁꯥꯎꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯡꯈ꯭ꯔꯦ ꯍꯦ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯑꯩꯒꯤ ꯌꯀꯥ ꯊꯨꯒꯥꯏꯕꯗꯤ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯥ ꯉꯁꯤ ꯅꯪꯒꯤ ꯌꯥꯏꯕꯤ ꯂꯧꯕ ꯇꯥꯔꯦꯗꯣ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯁꯤꯗꯤ ꯄꯋꯥꯔꯅꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯍꯧꯗ ꯌꯥꯗꯦ ꯁꯤ ꯍꯥꯏꯔꯒ ꯏꯃꯣꯏꯅꯨꯗꯨ ꯆꯣꯡꯁꯤꯜꯂꯒ ꯐꯥꯒꯦ ꯇꯧꯏ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯃꯣꯏꯅꯨꯗꯨ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈ꯭ꯔꯦ ꯐꯠ ꯂꯥꯎꯅ ꯈꯔ ꯄꯥꯏꯊꯣꯛꯏ ꯑꯁ ꯃꯁꯤꯗꯤ ꯇꯝꯕ ꯀꯅꯥꯔꯥ ꯏꯃꯣꯏꯅꯨ ꯑꯩꯕꯨ ꯐꯥꯒꯦ ꯇꯧꯕꯗꯤ ꯃꯁꯤꯕꯨ ꯃꯀꯔ ꯍꯥꯏꯕ꯭ꯔꯥ ꯃꯥꯅꯤ ꯑꯄꯤꯛꯄꯁꯤꯅꯤ ꯃꯁꯤ ꯃꯀꯔ ꯑꯣꯏꯔꯝꯅꯤ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯖꯣꯅꯤꯗꯨ ꯊꯋꯥꯒ ꯁꯥꯗꯦ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ
ꯏꯃꯣꯏꯅꯨꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯥꯡꯉꯤ꯫ ꯖꯣꯅꯤ ꯋꯥꯔꯛꯑꯕ ꯃꯥꯜꯂꯦ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯑꯗꯥꯏꯗꯒꯤ ꯊꯨꯝꯃꯨꯛꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯝꯃꯛꯏ꯫ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯍꯟꯗꯛꯇꯤ ꯏꯃꯣꯏꯅꯨꯗꯨ ꯐꯠ ꯃꯥꯡꯈ꯭ꯔꯦ꯫ ꯖꯣꯅꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩ ꯄꯥꯋꯔ ꯐꯪꯍꯧꯗ꯭ꯔꯦ꯫ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯥꯔꯒ ꯂꯩꯔꯤꯕ ꯃꯅꯤꯡ ꯊꯣꯡꯗꯨ ꯎꯕꯗ ꯐꯠ ꯍꯥꯡꯇꯣꯛꯑꯒ ꯂꯦꯞꯄꯒ ꯌꯦꯡꯉꯤ꯫ ꯂꯥꯞꯇꯛꯅ ꯃꯩ ꯊꯥꯜꯂꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯖꯣꯅꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯀꯔꯤꯒꯨꯝꯕ ꯄꯨꯖꯥ ꯇꯧꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯩ ꯑꯃꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯤ ꯈꯔ ꯂꯩꯕꯗꯨꯁꯨ ꯎꯔꯛꯏ꯫ ꯖꯣꯅꯤꯅ ꯀꯩꯅꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏꯁꯤ ꯄꯥꯋꯔ ꯂꯧꯕ ꯂꯥꯛꯏ ꯖꯥꯠꯂꯅꯦ? ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯪꯁꯤꯜꯂꯒ ꯃꯥꯗꯤ ꯐꯝꯊꯔꯛꯏ꯫ ꯇꯣꯝꯕꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯖꯣꯅꯤꯅ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯐꯝꯂꯛꯄꯗꯨꯗꯗꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯕꯨꯠ ꯑꯃꯅ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯕꯨ ꯀꯤꯗ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯣꯏ ꯎꯔꯒ ꯀꯤꯔꯒ ꯆꯦꯟꯗꯧꯔꯦꯅꯦ꯫ ꯕꯨꯠ ꯑꯃꯅ ꯑꯃꯨꯛ ꯇꯝꯅꯔꯒ ꯌꯦꯡꯁꯤꯔꯣ? ꯖꯣꯅꯤꯗꯤ ꯇꯣꯝꯕꯤꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯋꯔꯁꯤꯅ ꯀꯥꯏꯗꯩꯅꯣ ꯂꯧꯗꯣꯏꯁꯦ? ꯅꯥꯀꯟꯗꯒꯤ ꯕꯨꯠ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯤꯍꯜꯂꯒꯦ ꯇꯝꯅꯔꯒꯦ ꯁꯥꯗꯅ ꯃꯈꯨꯠꯀꯗꯨ ꯆꯥꯗꯣꯏꯒꯤ ꯇꯤꯡꯊꯣꯛꯑꯒ ꯌꯥ ꯆꯥꯔꯒꯦꯗꯣ ꯉꯁꯤꯗꯤ꯫ ꯃꯐꯝꯗꯨ ꯑꯉꯥꯟꯕ ꯅꯠꯇꯦ, ꯌꯥꯝꯅ ꯃꯝꯃꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯐꯖꯅ ꯎꯕ ꯅꯠꯇꯦ, ꯂꯩ ꯍꯥꯏꯕ ꯈꯪꯕ ꯈꯛꯇꯅꯤ꯫ ꯍꯧꯒꯠꯂꯤꯕ ꯃꯩꯉꯥꯟꯗꯨ ꯌꯥꯝꯅ ꯉꯥꯟꯕꯃꯛ ꯅꯠꯇꯕꯅꯤꯅ ꯖꯣꯅꯤ ꯊꯑꯣꯏꯅ ꯌꯦꯡꯂꯨꯗꯦ꯫ ꯕꯨꯠ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ, ꯁꯛꯇꯥꯁꯤꯒ ꯀꯤꯗꯨꯝ ꯀꯤꯅꯦ꯫ ꯅꯃꯥ ꯅꯄꯥꯅ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯑꯝꯇ ꯇꯥꯗ꯭ꯔꯣ? ꯆꯠꯂꯣꯍꯦ ꯅꯝꯊꯤ ꯑꯁ꯭ꯋꯥꯏꯗ꯫ ꯑꯁꯨꯝꯅ ꯃꯀꯣꯛꯇꯨꯗ ꯊꯥꯔꯛꯄꯗ ꯇꯝꯅꯒꯤ ꯀꯤꯍꯟꯒꯦ ꯇꯧꯔꯝꯕ ꯕꯨꯠ ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯩ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯨꯠ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯖꯣꯅꯤꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝꯁꯤꯡꯗꯨ ꯃꯃꯤꯠ ꯌꯥꯎꯗꯕ, ꯃꯅꯥ ꯇꯠꯄ, ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ, ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯎꯗꯕ, ꯌꯦꯡꯍꯩꯗꯕ ꯚꯨꯠ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯎꯔꯨꯕꯗ ꯖꯣꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯐꯨꯃꯨꯛ ꯂꯧꯊꯣꯛꯑꯒ ꯑꯔꯩꯈꯩ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯣꯏꯃ ꯅꯤꯄꯥ ꯑꯩ ꯁꯤꯔꯦ ꯅꯤꯄꯥ! ꯑꯁꯨꯝ ꯆꯦꯜꯂꯛꯑꯒ ꯃꯅꯤꯡꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯏꯃꯣꯏꯅꯨꯗꯨ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯀꯠꯈꯤꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯌꯥꯀꯗꯨ ꯀꯣꯡꯒꯣ ꯂꯣꯏꯅ ꯀꯥꯔꯒ ꯐꯤꯚꯝ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯍꯦꯟꯔꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯂꯥꯎꯔꯛꯏꯕꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯑꯃꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯕꯣ? ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯍꯧꯒꯠꯂꯣ, ꯑꯃꯗꯣ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯖꯣꯅꯤꯔꯣ ꯍꯥꯏꯁꯦ? ꯍꯦꯟꯔꯤꯒ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯅꯤꯡꯊꯣꯡ ꯃꯌꯥꯗ ꯈꯞꯄꯒ ꯁꯜꯂꯒ ꯀꯣꯡꯒꯣꯜ ꯀꯥꯔꯒ ꯂꯩꯔꯝꯃꯤꯕꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩ ꯀꯩꯗꯧꯔꯦ? ꯍꯧꯖꯤꯛꯀꯤꯗꯨ ꯃꯥꯔꯣ? ꯖꯦꯝꯁꯅ ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦꯁꯦ? ꯍꯧꯒꯠꯂꯣꯁꯦ! ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯍꯦꯜꯂꯣ ꯆꯠꯂꯣ, ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡꯗꯒꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯝꯕ ꯃꯦꯔꯨꯛꯇꯣ ꯂꯧꯊꯣꯛꯑꯒ ꯂꯥꯛꯑꯣ꯫ ꯖꯦꯝꯁꯅ ꯚꯥꯏ ꯅꯪ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯇꯥꯏꯔꯦꯟꯗꯣ ꯃꯁꯥ ꯑꯍꯨꯝꯈꯛ ꯍꯦꯛꯂꯛꯑꯣ꯫ ꯍꯦꯟꯔꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩ ꯉꯝꯃꯣꯏ ꯅꯤꯄꯥ, ꯅꯣꯏꯒꯤ ꯃꯃꯥꯏ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠ ꯑꯉꯥꯡꯒ ꯌꯥꯝ ꯂꯩꯗꯥꯏ, ꯑꯩ ꯀꯤ ꯉꯝꯃꯔꯣꯏ꯫ ꯑꯁ ꯆꯠꯂꯣ, ꯌꯥꯔꯣꯏꯌꯦ, ꯑꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯃꯩꯈꯦꯠꯁꯦ ꯄꯥꯏꯈꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯦꯟꯔꯤ ꯀꯤꯔꯁꯨ ꯀꯤꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯈꯜꯂꯒ ꯃꯥ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯥ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯏ꯫ ꯑꯩꯕꯨ ꯀꯔꯤ ꯗꯁꯥꯅꯣ? ꯀꯣꯡꯒꯣꯜ ꯀꯥꯕꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯁꯥꯟꯅꯔꯨꯕꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯁꯨꯝ ꯂꯥꯛꯄꯗ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯏ꯫ ꯍꯦꯟꯔꯤ ꯂꯋꯥꯏ ꯁꯝꯒꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯃꯃꯤꯠꯇꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯃꯥꯗꯤ ꯀꯤꯃꯟꯗꯅ ꯅꯝꯕꯔ 1 ꯐꯥꯎ ꯇꯧꯁꯤꯜꯂꯝꯂꯦ, ꯃꯁꯥ ꯐꯥꯎ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯒ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯑꯗꯨ ꯎꯕꯗ ꯀꯞꯄꯒ ꯂꯥꯎꯔꯛꯏ, ꯅꯤꯄꯥ ꯂꯩꯔꯦ ꯁꯤꯗ, ꯄꯨꯄꯨ ꯂꯩꯔꯦ! ꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯟ, ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯗ ꯀꯤꯍꯟꯕꯗꯤ ꯅꯪ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ? ꯆꯠꯂꯣ ꯌꯥꯝ ꯊꯨꯅ, ꯃꯉꯣꯟꯗ ꯀꯤꯍꯟꯒꯅꯨ꯫ ꯍꯦꯟꯔꯤ ꯀꯤꯅ ꯀꯤꯅ ꯌꯦꯡꯉꯛꯏ꯫ ꯑꯃꯨꯛꯁꯨ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨꯗ
Pupu, chattriye, leiriye hujikfa. Handakti, magi mamangda leiriba buttu saun laurai. He, kaino aina nangwanda kaidore? Ha, ai chumna chachabani, yam hausunuko, chathura. Henry chage hairakpa wahaiduda kappaga. Pupu, ai chage haye. Buttu hauna noaga chatkirami. Aina di chabiraroi, guru ki yathangni. Atopa guru natabada nang soidana chaw haiba tare. Handakti mangkhre Henry du phone gi light du kapaga hekpa changsilai. Mana khangjing yingakpada akiba fanglaba saktam mama tairen du gi mathak tuda makhong yantharaga phammaga leirami. Adu uvuda Henry maiketu fat kheli kari kari makhol nu khangdava akibu khonjel kaya tarai aduga mangkhre Henry pakhatpoi kai voi tairen masadu ama thiaga hotana chelai.